अहानबदा मरुइबा पाउ कांग्रेस ना लुचिंगबा INDIA ब्लॉक मटिंग लेबा ऑपोजिशन पार्टी ओइना लेरगनी हाइना लाउथोखरे लिसांग सिटना वारकलबा मणिपुर की मियामना मपांगल कलबा मिथोई मिहेनबा MP सिंह ओइना कांग्रेस के मिहुत अनि थारकले हाइना जायराम रमेश ना फोंदोखरे अमदी हेक ताबदा थमोय सकपो थौदोक अमदा मसागे सही तरानी थोइरोम तसुरीबी महिरोय नुपी मचा अमबो नुपा अमना योचैना कोकता कनबदगी लैकनबा ngamdana लैखिद्रे ममी टीवी न्यूज़ में ताबीरिबा खुदिंगमक सिंगामयुम समिना सेक्ना तरामना ओकजरी पाउ संदोकना पिजरी कांग्रेस ना लुचिंगबा INDIA ब्लॉक मटिंग लेबा ऑपोजिशन पार्टी ओइना लेरगनी हाइना लाउथोखरे ngarang numidang कांग्रेस पार्टी प्रेसिडेंट मालिक अर्जुन खारगे की ऑफिस एंड रेसिडेंस ता इंडियन ब्लॉक की तोंगान तोंगानबा पार्टी कयागे लुचिंगबा कयागा लोइनना मिफम अमा फमलबा मतुंगदा हौजिकमकी ओइना INDIA ब्लॉक ऑपोजिशन बेंच ता फमलगा हथु हथु सरकार सेमनबा खोंगतांग पाइखतपा तौरोय मतंग अमदी मरम नयारक्त्रबा मतमदता इंडिया ब्लॉक ना सरकार सेमबगी खोंगतांग पाइखतपगै पाइखलकपा याय हाइनसो कांग्रेस प्रेसिडेंट मालिक अर्जुन खारगेना पाउमी सिंगदा फोंगदोखरे लेपाक असिगी प्रजा मियामना नरेंद्र मोदी अमदी अमित शाह गे लेंगाक शासन असि यानिंगदे हाइबा असे हंदक पांगथोखिबा तरागा निपालक सुबा लोकसभा इलेक्शन गी फल लौथोकपदा BJP मथंतना सरकार सेंब याबगी मैजिक नंबर फंगबा ngamखिदबा असिना ताकचरे फल असिना ताकलिबा असे लेपाक असिगी कॉन्स्टिट्यूशन लेपाक असिगी मियामना कनबनी हाइनसो माकना मखा ताना फोंगदोखरे लिसांग सिटना वारकलबा मणिपुर की मियामना मपांगल कलबा मिथोई मिहेनबा MP सिंह ओइना कांग्रेस की मिहुत अनि थारकले हाइना जायराम रमेश ना फोंगदोखरे तरागा निपालक सुबा लोकसभा मिखल की रिजल्ट मणिपुर की सीट अनि मक्ता कांग्रेस की मिरेप सिंह माय पाकलखिबदा पार्टी असिगी मकोक थोंगबा लुचिंगबा अमा ओइरिबा जायराम रमेश ना महाकी सोशल मीडिया प्लेटफॉर्म X ता फोंगदोरखिबा वफम अमदा लिसांग सिटना अवा चाइथेंग नंगलकलबा मणिपुर की मियामना मपांगल यामना कलबा मिथोई मिहेलबा कांग्रेस मिहुत अनिबो मखोइगी लुचिंगबा MP सिंह ओइना खंदुना थारकले मसिमक लान नंगलबा मणिपुर चटखिबा राहुल गांधी ना पिरकपा इकाई खुमनबनी हाइनसु फोंगदोखरे मणिपुर असी ममांग चाही इंग लिसिंग अनि कुलहुमदोइगी मे अहुमदगी मई चाकपा हौरखिबनी इंग लिसिंग अनि कुलहुमदोइगी जून 19 अमसुंग 30 राहुल गांधी ना मणिपुर चटखे महाकी भारत जोरो नया जात्रा इंग लिसिंग अनि 13 गे जनवरी 19 दगी थौबालदगी खोंसानबा हौरखिबनी खोंसत असे इम्फालदगी हौननबा होटनखिबदा मणिपुर लेंगाकना अयाबा पिरखिदबनी हाइरे मणिपुर की सीट असिदा इनर अमसुंग आउटर अनिमक्ता मपांगल कलबा थोइदोक हेंदोकलबा मियोय अनिबो कांग्रेस MP सिंह ओइना थारखिबनी हौजिक मणिपुरदगी कांग्रेस MP अनि करकलिबा असे मणिपुर की मियाम की मनाक्ता पुंग खराखक ओइरबसो नरेंद्र मोदी ना हौजिक फावबदा स्टेट असिदा चट्रे मणिपुर कांग्रेस ना करकलिबा लमदम असिदा चटलु याखिदबा नरेंद्र मोदी की ममाइदा खुपाकना थाबनी हाइखे नौना करकलबा कांग्रेस MP अनिना मणिपुर तंगदु लेताब फिबम अमा पुरकनबा होटनबदा अचोबो मतेंग ओइरगनी हाइनसो फोंगदोरकले हेक ताबदा थमोय सोकपा थौदोक अमदा मसागे चाही तरानी थोइरोम तसुरीबी महिरोय नुपी मचा अमबो नुपा अमना योचैना कोकता कनबदगी लैकनबा ngamdana लैखिद्रे थौदोक असे ngasi अयुक पुंग 8 के मिनट 10 रोम ngakpigani पुंग 8 के मिनट 10 मंगरोम ताबदा थौबाल डिस्ट्रिक्ट की खोंगजोम PS की मनुंग चनबा सपम सबल लैकाइदा थोखिबनी लेबक थिबा थौदोक अदुदा लैखिद्रबा महिरोय नुपी मचा अदुगी ममिंग जेसिका देवी सपम चाही तरानिथोय अपोकपा खेलेंद्रो कौवी सपम मनिंग लैकाइदगिनी इबेमन बिसल एकाडमी सपम दा क्लास 6 तमलिबी महिरोयनी ngasi mahakna yumdagi स्कूल लाकपगी लंबीदा लेबक थिबा थौदोक अदु थोखिबनी
ngasi asi mahaki school gi examination hoba numit ne so hairi aduga Jessica bu makok tayo chaina kanduna hatliba myoy adugi mamingna sapam sarat ching chahi nifuga taret apok palai khidraba kalachan kawi mahakna sapam sawal laikai dagini saratna Jessica bu yo chaina kalaba matung mahakari su thausadana chatkiba miyamna unake miyam aduna Jessica bu khonglai thuna Thawal district hospital da pokhatke adubo hospital yaudana Jessica taibung pal thadoke eski saratpu miyamna faraga warak watem tawraba matung khongjam police station da sennake police na saratpu hospital da puraga layeng chathari hairi marak asida Jessica mihat ka mari lainana ngasi ayuk sapam maning laikai da miyamgi oiba mifam ama pangthokre mifam aduda sapam laikai pumnamakki miyoi sing club amadi maira paibi sing yauba JAC against the brutal killing of Jessica Devi kauba JAC ama sembaga loinana tongan bawarep khara su laukhre sapam GP ki pradhan sapam Ramesona mifam mapu oiraga pangthokhiba mifam aduda nauna semlaba JAC adugi ko convener ningombam boboina paumi singda haikibada laibak thiba Jessica ki mihat asiga mari lainana JAC asina Manipur lengakta warep khara thabakta onthoknaba taksinnaba haina lepnare warep sing adudi eskis oiriba sapam sarat ase pungkun mari gi manungda capital punishment pigadabane masigi mathakta JAC asina eskis oiriba misak asigi imung manung ase khongjam circle da lehendaba magi imung manung mari mata singna changjafam amata pidaba karigumba piramlabadi sangjafam piriba miyoi aduna afa fata pumnamakki teksak pugadabane bektengi imung manungda Manipur lengakna awa anada mieng changgadabane hariba dimasing ase phangriba fawba JAC amadi imung manungna ase bahaksang laudaba haino warep launare hainasu haike Laibak tiba thodo amada Safam da leiba Vishal Academy gi Mahiroi Safam Jessica Devi haiba Mahiroi asi class 6 katang tamjariba Mahiroi amakhangni haiba Mahiroi asina school lakpagi lambida Safam Sarat kauba misak amakhangna angang asina school lakpagi lambida minungsi leitana tamthina yochaina kanduna hatok khiba thong asibo Thawal district ki apunba Mahiroi kunai gi makai dagi yaningdaba amadi nungaitaba pendaba adu hongdukchari haiba thodo asi matung tarakpada amukhana Mahiroi kunai da thoktaba oisanu victim gi family da Mahiroi kunai asina awabada saruk yazari loinana JAC na lawrakpa step khudimakta JAC gi damakta amadi victim family gi damakta Mahiroi kunai asina mateng pangjagani haibadu miyamda thamjari Mahiroi happa yaninde kumkumari gi manungda lengang miyeng Mahiroi jenika happa happa chera Mahiroi happa yaninde kumkumari gi manungda lengang miyeng Mahiroi jenika happa happa chera Mahiroi happa yaninde kumkumari gi manungda lengang miyeng Kuki MLA tara asigi mathakta lemhoriba MLA yangkhaina ngasi phawba pakum amata piba ngamdriba karigino haina imagi mairagi convener chujatana phongdokhre wafam asi ngasi major khula leiba Manipur Press Club ta imagi maira amadi Delhi maira ngapigani Delhi Maitai Coordinating Committee Women Wings anina punna pangthokiba pawgi mifam amada convener chujatana phongdokhibani mahakna makha taraduna haikibada haukiba me kunthada imagi maira amadi Delhi Maitai Coordinating Committee punna me ahum dagi thoklakliba Manipur irang asigi matangda kuki MLA taragi mathakta action laukhatpiyu haiduna Prime Minister Home Minister amadi Defense Minister da memorandum pisinkiba laikre adubu ngasi phawba MLA tara asigi mathakta action ama phawwa laukhatpa ngamdana leiri amadi Manipur Legislative Assembly gi mifamda lawkiba resolution adu privilege committee ama semduna ngasi phawba thabakta onthokpa ngamdana leirakliba karigino MLA tara asigi mathakta lemhoriba MLA yangkhaina ngasi phawba pakum amata piba ngamdriba karigino haina phongdoke media da hai no dungai te hai ado hai da baya da ni ra khoi de hai ra ni maram di moi taragi di ma ngasi bokta yangkhai leiba misli khumbu ngambraba moi na har po si yaroi noi na hai poto moi kano de assembly de pham lak traga moi demand do khoi ko do pi hai ro moi adu tu khudong cha phangan de hai bu pakhum ma pi bangam di se kai gi no moi yangkhai na adu gi question ji imai gi mera gi side te gi coordinating committee gi side te gi khoi hangi ba section da thabak to minasi natraga di sumaina sum lekha ta ba tu sum oirani aduna state le biri bo moi yangkhai ai di yangkhai se dum hai ne ba huji huji su yangkhai se ne ba bu responsibility se tarana ngama bra ha ba se ngasi su hangis ne ba adu ba khoi gi sakhang da ba ha ba tu su
ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗꯦ 15 days ꯊꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯒ ꯃꯣꯏ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯏꯅ ꯑꯇꯩ ꯑꯇꯩ ꯃꯐꯝꯗ ꯆꯠꯂꯒꯁꯨ ꯊꯥꯡꯒꯠꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂ ꯂꯩꯔꯛꯄ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯉꯁꯤ ꯑꯣꯏꯍꯜꯂꯛꯏꯕ ꯄꯣꯠ ꯃꯦꯗꯤꯌꯥꯗ ꯊꯣꯛꯑ ꯉꯥꯡꯍꯜꯂꯛꯏꯕ ꯄꯣꯠꯁꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯉꯥꯡꯍꯜꯂꯛꯏꯕ ꯄꯣꯠꯁꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯌꯥꯡꯈꯩꯅꯁꯨ ꯃꯔꯝꯗꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯦ प्रजा वारे अदुना मरम ओइरगा लाउरकपनी मसिगी नेशनल मीडिया दा लाउपसुबो ताद्रगदी अमरोंदा दिल्ली मैतै कोऑर्डिनेटिंग कमिटी वुमेन विंग्स की कन्वेनर लमाबम असाकिरन फोंदोकिबदा मे अहुमदगी हौरक्लिबा इरांग असिदा मपाल लमदा लेरिबा मैतैसिंगनसु तुमिना लैथोकदबा नते मणिपुर गिदमक मपाल लमदा लेरिबा मैतैसिंगनसु अंगंबा थौदांग लौमिनसि हौजिक मणिपुर थोक्लिबा इरांग असिदा आसाम राइफल्स ना कुकीगी मिचंगदा लैरगा बास ओइना थबक तौरिबा असि आसाम राइफल्स असि सेंटर की मखादा लैरिबनी मखोइना खंगसिनदना लैरिबा असि इंडिया गवर्नमेंट की करी अरोनबा एजेंट लैबननो हौजिक मोदी की अनौब सरकार 3.0 लाख लगनी महाकना वसक लौख्रबा मतुंग मणिपुर करी ओइरकनी हाइबदा अकीबा फावी अनौब सरकार हेक सेमबगा मणिपुर की आसाम राइफल्स सु लौथोकदबनी हाइनसु मखाताना फोंदोखे कैसामतोंग केंद्र बुलू नाना कैसामतोंग केंद्र बुलू नानबा केंद्र अमा ओइहनबदा नत्तना लैना कयादगी ngakthokpa ngamnaba loinana kungi nong laktriŋaigi mamangda केंद्र asigi iram nalasing sengdokpagi thabak ama केंद्र asigi MLA Nisikan Singh Sapamgi mieng makhada sengba hokre wat mari leiba केंद्र asigi maru oiba iram nalasing sengbagi thabakta ngakpigani Wat mari leiba केंद्र asigi maru oiba iram nalasing sengbagi thabak tim Nisikan ke member singna chathariba adugi phibam केंद्र asigi MLA na ngasi koina chatuna yengsinki hairi MLA Nisikana phongdokhibada mahakna Kaisamtong clean mission haiduna केंद्र asigi iram nala pumnamak sengbagi thabak chathariba asina Waisel marinda taba drain sing loinana laikai gi maru oiba drain sing sengani hairi BJP की यूनियन मिनिस्टर कया यावना मसक नारबा लुचिंगबा कया चावना माइथीबा नंग्रे था असिगी मरीदा पांगथोखिबा तरागा निपालक सुबा लोकसभा इलेक्शन हाइदोखिबा फोलदा यूनियन मिनिस्टर कया यावना पार्टी की मसक नारबा मकोकथोंबा लुचिंगबा कया माइथीबा नंग्रे मिनिस्टर ऑफ वुमेन एंड चाइल्ड डेवलपमेंट ऑफ इंडिया के मिनिस्टर ओइबा हाई प्रोफाइल श्रीमती ईरानी उत्तर प्रदेश की अमेठी पार्लियामेंट्री कॉन्स्टिट्यूएंसी दा कांग्रेस पार्टी की मखुता माइथीबा नंग्रे यूनियन मिनिस्टर ऑफ स्टेट फॉर होम अफेयर्स मिनिस्टर अजय मिश्रा तैनी यूनियन ट्राइबल अफेयर्स मिनिस्टर अर्जुन मुंडा यूनियन मिनिस्टर ऑफ स्टेट फॉर एग्रीकल्चर एंड फार्मर वेलफेयर कैलाश चौधरी यूनियन मिनिस्टर ऑफ स्टेट फॉर इंफॉर्मेशन एंड टेक्नोलॉजी राजीव चंद्र शेखर नत्तना बीजेपी की मसक नायरब मकोक थोंबा लुचिंगबा कयासु साउनो माइथीबा नंग्रे लोकसभा इलेक्शन लिसिंग अनि कुनमरी दा ख्वाइदगी चावना माइथीबा नंगकिबा एक्सिस पोल असे लिसिंग अनि कुनमरी ना ओइख्रे लोकसभा इलेक्शन लिसिंग अनि कुनमरी असे लेपाक असी पॉलिटिकल पार्टी नत्रगा सुंगसिनबा पॉलिटिकल पार्टी खुदिंगमके माइपाक पाहाइबदु ओइख्रे बीजेपी मथनतना सरकार सेंबा ngambagi magic number phangba ngomkhidabsu BJP na lusingba NDA gi anouba sarkar ama semduna Narendra Modi bu amuk khana prime minister oiba yana leire
Indian National Congress Party की ओइने सेट हौकिबा लोक सभा इलेक्शन गा येंगनरुबदी चादा मौद्रा हेना सेट माई पाक्तुना फंगदुना INDIA ब्लॉक सो अरिंगबे अलायंस हाइबदु ओइरी अदुबो हंदक पांगथोकिबा लोक सभा इलेक्शन असिगी एग्जिट पोल अदुदी खागा वांगा हाइबदु ओइख्रे मरम अदुना तरागा निपालक सुबा लोक सभा इलेक्शन असिदा ख्वाइदगी चाउना माइथिबा नंकिबा असे एग्जिट पोल न ओइरे हाइना लेपाक असिगी मियामना निपु निपु ngang na bahaurakle Manipur Police Control Room na thador pacherol amada Manipur gi ching amasung tamda security force na thiba humbagi thabak chathakre hairi haukiba pung kunmari asida National Highway kunthra taret amadi National Highway anida lamdam asigi tangai fadana chana thaknaba amadi pochai pusilakpa gari chaniga yankai taruk amadi chamaga tara humdoi hairiba National Highway asida pusilaki hairi Makata na pochai puba gari chathok chasin yananaba security force na kudong thingai oiba mafamsingda ngak senbagi thabak paikhatre hairi Manipur gi ching amasung tamda punna checkpoint chamaga kun thamduna achat awok sing sek tawbada singnaba myoi humpu tara humdoi fagatuna wahong phong chathakre hairi Paugi marak thatna atenwa break amatang lawminasi Admission open. Golden opportunity. Hurry. Limited seat. Arts, Science and Commerce for class 11 and 12. 2024-25 section. Advantages at dawn. Free admission for ST and BPL candidate. Free monthly tuition fee for ST and BPL candidate. Excellent reason in board exam. Well-experienced faculties. Career guidance. Co-curricular and personality development classes. Last date of admission 15 June 2024. Class will start from 18 June 2024. For more details, please contact Nunmati Campus, Panikhaiti Belguru Campus, Pachwakwari Satgon Campus, Nepali Chowk Campus, Don Public School, Senior Secondary Co-Residential School under CBSE, Swahit Nagar, Guwahati, Korongamba. Phone number 8753903132. Separate hostel for boys and girls. Please contact 7005666 89741848879. Paugi matung amuk taram na okjari. Lena mang takan kraba yum sing semjin ba loidringai ichawgi awaba amuk mayok na badagi miyam na kamtheng na awaba mayok na kre. Lengak na thubadam eng changbi duna miyam gi punsi amadi lantungak senbi yohaina maitai aikoi punsinsi maipun gi senior advisor KK wahengbam na fongdokre. Wafam asi ngasi ayuk Impal West District ki manungchanba pasoi part 4 da laiba hijam azem gi yumda haukiba me mangada takiba akiba fanglaba lena maram oiraga yumthakitin amata su lawba yakhidabadagi sinba ngamdana lairamba ado kokhanba oina maitai aikoi pusinsi maipunatin mateng pangbagi khongchat amada KK wahengbam na fongdokibani KK wahengbam na makata na fongdokibada hijam azem gi awabagi mathakta awaba mayok narba misak ama haibadu oire mahak masamak hauzik heart patient ama oiringai cherekta mahaki yumsu lena loina akai atoi thokankibana thokankiba maramna nongmagi hati check suduna imung manung pujaramba azem asuki matik phibam chadana leire lengak na piba ngakpigani lengak na pibigani haina haibatin aduso hauzik phawo yaraktabagi pendabagi ofong kaya aso azem na fongdoraki asigumba kahena soklaba waraba tanja asida sarkar gi tengbang lawjararoi maipun gi ichil inaw na tengbang birakliba asidagi hena nungaiba leitre haina mamitagi mapita na fongdoraki ngasi gi khongchat loising aduna ajengwi kintharaklaba yum amadi segairaba tin sing yengsinke tengbang khongchat adu group asigi senior advisor Rajendra Pangabam amadi KK wahengbam anina lusingke khongchat aduda Samojit Bobocha Sanjit Khoimu Itit Maibam Leonang Mairakpam Suresh Kangabam Joymati Irom amadi Sangita Khoirom su saruk yaki loinana Asanggi Siba Sagardagi lakpa maitai singi igi khongul liba lakliba paunam avizit amputinauso khongchat aduda loinake World Environment Day gamari lainana ngarang amadi ngasi Directorate of Environment and Climate Change Government of Manipur gi thausil makhada
Longmai Natural Club amadi None Forest Division na sinduna plastic waste bottle kaya ngapi waste collection amadi plantation drive None district headquarter da pangthokre thauram adu Longmai Nature Club ki foundation day ga sumari lainana pangthokpani thauram adu da Longmai bazar da amot akai fatta haudi mayam collect tawduna mafam chana thamba amadi plastic bottle mayam bottle bank da thamke plastic bottle mayam adu recycling tawnabagi damak thamke Longmai bazar youth club initiative lauduna pangthokiba thabak aduda miyoi chamaromna saruk yaki District Sport Association DSA Kakching na sinduna kunsuba KK Trust Memorial Ningsing First Division da saruk yagadoriba All Kakching Khunau Sport Association Aksagi sanaroi singna uniform yenthokre Kakching Khunau Tampak Mayum Laikai da leiba Dr. S. Tochagi yumda pangthokpa thauram amada Aksagi President TS Angauba amasung KS Samjaina Vice President Aksa anina luchingduna Association asigi sanaroi singda sanabada litkadaba uniform sing adu yanthokibani thauram aduda Aksagi President TS Angaubana sanaroi singna discipline laina sanaduna punsida hena mai pakpa ngamba oinaba hotnagadabani haiki Aksagi General Secretary TS Kiranna kumjali sing ani taruk tagi ngasi fawba sanaroi singbu sangkot pada mateng panglakhiba khudingmak puso thagatpa phongdorake Federal Student Organization Kanglaipak Fisok na sinduna second state level painting competition ama Modern College Forum Part Impal da World Environment Day ga mari lainana restoration desertification and drought resilience hai behiramda pangthokre Federal Student Organization Kanglaipak ki Secretary Public City T Sadanandana Thador Pasirol amada Hairiba painting competition aduda class 1 dagi class 3 fawba class 4 dagi 6 fawba amadi class 7 dagi na 10 fawba category ahum thokna khaidoktuna ayuki pung 8 dagi hauduna punna angang 1963 na saruk yaduna pangthoki painting competition aduda makok matang takraba sing adudi category A da class 1 dagi 3 fawbagi first position da Khangembam Chandra Maitai class 3 serial number 888 Wangkai High School Second position da Khangembam Joy Mitai class 3 serial number 889 Wangkai High School Third position da Laishram Henthoi Bisanu class 3 serial number 431 Heritage Conveni Category B da class 4 dagi 6 fawada First position da Sana Hen Oinam class 6 serial number 385 Pitambara English School Second position da Seram Jai Sita class 6 serial number 335 Nongpok Mahikol Third position da Chiam Rosita Devi class 4 serial number 504 Nirmalawas School Category C da class 7 dagina class 10 fawbagi First position da Bikrama Laurengbam class 8 serial number 469 Comprehensive School Oinam Second position da Seram Jairas Meitai class 8 serial number 334 Nongpok Mahikol Third position da Sunaina Saikom class 9 serial number 171 Kendriya Vidyalaya number 1 Lampen Pangthokriba painting competition asege prize distribution gi thorom adudi lakliba June gi 15 thangja numitta pangthoklagani thorom mafam amasung matam adudi mahiroi singi contact number da hajaraklagani haina fizok ki maikai dagi khangalakle sibu fizok na sinjariba maramde inkhalakliba mahiroi singi wakhallonda mahausa lairembi imabu amasung aikhoigi akoibagi Khalbu Fibam Kaidana Thamduna Masina Mioiba Aikoida Piriba Kanaba Amasong Masina Kaitharakpada Mioiba Aikoina Mayoknariba Kudong Chadaba Sing Asi Khanghanabagi Pandam da Sinbani Haina Cherol Asina Makha Tarakle Chatliba Thasigi Tang Tara Taretagi All Jiribam Sport Association AJS na Sinduna
Jiribam Higher Secondary School gi sanabungda team kunithoina saruk yaduna sanariba Fast Majarun Bibi Memorial Senior Futsal Tournament lisingani kunmari ngarang sanakre. Sanakiba ahanba match ta UPC na Laisem Club Bibu goal taret mangada thoiki anisuba match ta Digli NLC na Silon Ebu penalty shootout ta goal nipan tareta maithiba piki ngasigi matching asi Prem Kumar Aziz Haider amadi Gershana conduct tauki hayeng aroiba pre-quarter final knockout ki ahanba match nungtil pung ahum taba matamda LEC amadi Yol Club ka sanagani anisuba match tana LFC ga Chamtila KYC ga sanagani. Aroibada maroiba pau amuka hanna. Congress na luchingba INDIA block mating leiba opposition party oina leiragani haina lauthokre. Lisang sitna waraklaba Manipuri miyamna mapangal kallaba mithoi mihenba MP sing oina Congress ki mihut ani tharakle haina Jairam Ramesh na fongdokre. Amadi hek tabada thamoi sokpa thaudok amada masagi sahi tarani thoirom ta suribi mahairoi nupi macha amabu nupa amana yochaina kokta kanbadagi laikannaba ngamdana laikhidre. Hajiki oina Mami TV na sandok sa pauloi sinjare makata ba paugidamak Mami TV bu mieng taduna laibiyo.